ngasi ayuk phongkhiba tongan manipuri se phongsing amasung thokhiba thodok wathoksingdagi maruoibi I pausing khongasaraga manipur top channel gi maikeidigi myamna thamjagi ahanbada laingakna ahanba numit samada tawgadaba thabak sama lakthokre subdivision gi officing numit samani gi manungda mafam da mathau toholagani numit samani gi thabak masongoi bakra lokacharakan myamna thamjage chief secretary gi ayabi yauduna DCSP DFO district lana sepayaroi district kudimakta DC singna miyamgi numit pangthokangani amasung paikhaliba thabaksing CM na uba yanaba dashboard haudoklagani sunu sifaida langang salaigadaba the addiction center sangaragani civil secretary numit chamani gi manungda sangaragani lairik phaba mahirisingda smartphone laptop scooty na singba yenthoknaba kayat semlagani Chusampur Sandel amasum Tamenglongi health center sing solar power salai rahalagani amasum ISBT commercial hub oina singot horagani veterinary hospital kuntragataru dispensary hundraga mathu sangagani Imphal Sewage project phase 1 salai horagani habisina masangoi ba oina thamjara kan mayamda tentakna pajaramge Chief Minister and Berena Lusimut Lenga Sigi and Supatama Sigi Ahanba Numit Chamanigi Manung the Pangtokadava Tabuk Chama Miamda Laptokre Draki case the scene of Singamasum Senza Tumzada scene of Sing Lema Taroi Sapsana Rokatam Tok Tabak Lokat Hena Chief Minister and Berena Fundokre Chief Minister Secretary Ki Cabinet Hola Pangtokiva Poggi Mipamda Chief Minister na permission the high Numit Chamani Sida Packet River Tabak Singi Manungda budget haudokraba matungna mafam kudimakta office haudokpagi wafam yauri Manipur gi subdivisional officing mapung fan mathau tohanba loinana madugidamak infrastructure semkatwa health for all scheme hena khumang sauction hanba ahanma numit chamani sida block kudimakta health camp pangthokpa me kuntra fawbada anauba office user listing ama mathau tohanba yauri Masigaloina CM dashboard haudoktuna direct benefit transfer link project sing yauna state sida pekhaliba asoba project sing ningthi na yengsinba ngamnaba masum singa masum tamda laribo officing surveillance toba CM Hasti na piba senpham lufa lakh ani dagi lakh manga re hengatpa CM Hasti gi dama tharakhiba application March kuntra ga mate fawbada lakhiba singadu me kuntra fawbada verification tawraga pithoknaba thabak lokhatkani sohari Numit chamani gi sigi manungda Tamenglong Sandel amasum Chusampur district lairiba lenga ki ana layeng singa sida solar power system sizinaba haunaba wafam yauri masiga loinana Zenims ta ka taraga nipa legidaba Fed private ward amadi chamani gi manungda sangagani Jan Usadi scheme district kudimakta pangthok sakthok onduna atabu mamalda miyamda hidak fangangani loinana model angalwadi center taraga turuk sangagani Manipur All Age Pension Scheme gi makhara lengang hengat pelu palising amagi sanfam beneficiary listing taraga turukta yentoklagani masigalonya na Minister Widow Pension Scheme su beneficiary listing tarada yentokani Vishnupur district ki sunu se faida lengang na hangdokadaba phamung yangkhai leba the addiction center sangagani se Minister gi college sum hairoi support scheme da smartphone listing amaga samapan yentokani lairik haibi college satpi mairoi singda lem scooty pinabi scheme finalize togani amasum class 12 pass tawraba lairik phaba mairoi singda lemna laptop pinabi scheme semlagani puari ga sagon naraba silong rasbari bu amuk laukshinduna mafam adura anauba guest house ama semganaba plan finalize tawragani numit chamane sigi manungda new civil secretariat building asi sangagani nongpok thong sangaba Tombisana Market Complex, Kongba, Lamlong, Lamphai, Kaithil, Hianglam, Wabagaida, Sagaliba, Ima Kaithil Sing Sangagani, Me Fawbada, Khongsang Railway Station Sangagani, Me Kuntra Fawbada Veterinary Hospital Kuntragataru, Amasum Dispensary Kundraga Matuirom Sangagani, Mobile Veterinary Clinic Sing Hautokani, Numitsa Manesida, Power Substation Taragatruk Sanga Dunamiam, the Leptana Maipina Bohonari, Numitsa Manesida. Prepaid meter listing yankai install togani high mass light taramathoi yauna street light satru install togani numit chamane sida IT sector skill development program loinana placement plan sing semlagani numit chamane sigi manungla Tamenglong Senapati Urkhul Jeribam Chusampur amasum Sandelda amusement park sangakani soiki
ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯊꯝꯈꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯔꯤꯁꯣꯔꯁ ꯂꯩꯍꯟꯅꯕ ꯈꯣꯡꯊꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯥꯔꯠꯑꯞ 2.0ꯒꯤ ꯀꯣꯞꯁ ꯐꯟ ꯂꯨꯄꯥ ꯀ꯭ꯔꯣꯔ 100 ꯊꯝꯂꯒꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯗꯕ ꯑꯃꯁꯨꯡ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕ ꯏꯃꯨꯡ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯃꯈꯣꯏꯗ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯃ ꯄꯤꯅꯕ ꯂꯩꯉꯥꯛꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯁꯕ ꯗꯤꯕꯤꯖꯟ ꯗꯤꯕꯦꯂꯞꯃꯦꯟꯠ ꯃꯣꯅꯤꯇꯔꯤꯡ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯕ ꯗꯤꯕꯤꯖꯟ 69 ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯍꯟꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯀꯅꯤ꯫ ꯁꯕ ꯗꯤꯕꯤꯖꯟꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯅꯕ ꯏꯟꯀ꯭ꯂꯨꯁꯤꯚ ꯒ꯭ꯔꯣꯊ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯑꯣꯟꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯏꯟꯆꯥꯔꯖꯁꯤꯡ ꯍꯥꯞꯈ꯭ꯔꯦ꯫ ꯏꯟꯆꯥꯔꯖꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯔꯚꯦ ꯇꯧꯒꯅꯤ, ꯂꯣꯏꯅꯅ ꯁꯕ ꯗꯤꯕꯤꯖꯟꯁꯤꯡꯒꯤ ꯄꯔꯐꯣꯃꯦꯟꯁꯁꯤꯡ ꯑꯗꯨ ꯔꯦꯡꯀꯤꯡ ꯄꯤꯒꯅꯤꯁꯨ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥꯗ ꯁꯕ ꯗꯤꯕꯤꯖꯟꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯄꯣꯠꯊꯣꯛꯁꯤꯡ ꯄꯨꯊꯣꯛꯍꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯁꯕ ꯗꯤꯕꯤꯖꯟꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯏꯟꯆꯥꯔꯖ ꯑꯣꯏꯅ IAS, IFS, MCS ꯑꯣꯐꯤꯁꯥꯔꯁꯤꯡ ꯍꯥꯞꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯗ꯭ꯔꯒꯇ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯂꯧꯊꯣꯛꯈ꯭ꯔꯦ꯫ CSOꯒꯤ ꯃꯤꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯌꯥꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯄꯤꯔꯛꯄ ꯊꯦꯡꯅꯩ꯫ ꯃꯗꯨ ꯇꯧꯕꯤꯒꯅꯨ, ꯃꯤꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯃꯥꯌꯣꯛꯇ ꯄꯥꯛ ꯁꯟꯅ ꯏꯍꯧ ꯍꯧꯃꯤꯟꯅꯁꯤꯁꯨ ꯍꯥꯏꯈꯤ꯫ ꯂꯩꯉꯥꯛꯅ ꯈꯨꯟꯅꯥꯏ ꯑꯁꯤ ꯀꯟꯅꯅꯕ ꯂꯧꯔꯛꯄ ꯐꯤꯔꯦꯞꯇ ꯀꯔꯦꯝ ꯀꯊꯥꯏꯅꯕꯁꯤꯡ ꯂꯩꯉꯥꯛꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯂꯧꯈꯠꯀꯅꯤ꯫ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯂꯩꯉꯥꯛꯅ ꯂꯩꯕꯒꯨꯝꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯃꯥꯌꯣꯛꯇꯁꯨ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯅꯕ ꯐꯤꯔꯦꯞ ꯂꯧꯔꯦ꯫ ꯍꯥꯟꯅ ꯅꯤꯡꯂꯝꯕ ꯚꯤꯖꯤꯂꯦꯟꯁ ꯑꯦꯟꯗ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯁꯦꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯤꯚꯦꯟꯁꯦꯁ ꯔꯤꯗ꯭ꯔꯦꯁꯟ ꯑꯦꯟꯗ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯁꯦꯜ ꯑꯃ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯇ ꯍꯥꯡꯗꯣꯛꯂꯒꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ IAS ꯑꯣꯐꯤꯁꯥꯔ ꯑꯃ ꯍꯥꯞꯇꯨꯅ ꯊꯝꯂꯦ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯀꯠꯁꯤꯡ CMꯗ ꯍꯥꯏꯁꯤꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 9534795347, ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯁꯦꯜꯒꯤ ꯅꯝꯕꯔ 180034538877 ꯑꯃꯁꯨꯡ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯁꯦꯜꯒꯤ ꯗꯤꯗꯤꯀꯦꯇꯦꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ 9402150000ꯗ ꯄꯥꯎ ꯐꯥꯎꯔꯛꯄ ꯌꯥꯒꯅꯤ꯫ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒ ꯊꯕꯛꯇ ꯆꯦꯟꯅꯕꯁꯤꯡ ꯂꯩꯉꯥꯛꯅ ꯂꯦꯝꯅ ꯊꯥꯔꯣꯏ, ꯃꯤꯌꯥꯝꯅ ꯃꯁꯤꯗ ꯐꯥꯒꯤ ꯐꯔꯥꯡꯒꯤ ꯃꯑꯣꯡꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯇꯧꯕꯤꯒꯅꯨꯁꯨ ꯍꯥꯏꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ MSFꯀꯤ ꯑꯣꯐꯤꯁꯇ ꯑꯥꯔꯇꯤꯁꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯈꯤꯕꯁꯤꯡ ꯆꯪꯖꯔꯛꯀꯗꯕꯅꯤ ꯂꯨꯞ 6 ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯦꯡꯂꯒ ꯊꯥꯕꯜ ꯆꯣꯡꯕ ꯂꯦꯞꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯧꯑꯣꯏꯔꯛꯇꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯒꯤꯇꯔ ꯃꯩ ꯊꯥꯏ ꯍꯥꯏꯗꯨꯅ ꯑꯃꯤꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯑꯥꯔꯇꯤꯁꯁꯤꯡ ꯀ꯭ꯋꯥꯀꯩꯊꯦꯜ ꯊꯣꯡꯅꯥꯎꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟꯒꯤ ꯑꯣꯐꯤꯁꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯄꯥꯡꯊꯣꯛꯄ ꯍꯧꯒꯗꯧꯔꯤꯕ ꯀ꯭ꯂꯥꯁ 10, 11 ꯑꯃꯗꯤ 12ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡꯒꯤ ꯌꯦꯡꯂꯒ ꯌꯥꯎꯁꯪ ꯃꯇꯨꯡꯗ ꯏꯁꯩ ꯅꯣꯡꯃꯥꯏ ꯊꯥꯕꯜꯅꯆꯤꯡꯕ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯊꯧꯔꯝꯁꯤꯡ ꯂꯦꯞꯄꯤꯅꯕ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯊꯥ ꯑꯁꯤꯒꯤ 22ꯗ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯔꯒꯅꯥꯏꯖꯔ ꯑꯃꯗꯤ ꯃ꯭ꯌꯨꯖꯤꯛ ꯕꯦꯟꯁꯤꯡꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯂꯨꯞ 6ꯇ ꯆꯪꯖꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯊꯣꯡꯅꯥꯎꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕ MSFꯀꯤ ꯃꯌꯥꯏ ꯂꯣꯏꯁꯪꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯩꯔꯣꯏ ꯂꯨꯞ 6, ꯑꯦꯝꯁꯨ, MSF, ꯗꯦꯁꯥꯝ, KSA, ꯁꯨꯛ ꯑꯃꯗꯤ ꯑꯦꯝꯁꯀꯤ ꯋꯥꯉꯥꯡꯂꯣꯏ ꯍꯧꯕꯤꯖꯝ ꯆꯂꯥꯝꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯣꯔꯣꯅꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯍꯤ 2 ꯅꯤꯡꯊꯤꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯐꯪꯗꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯍꯟꯗꯛꯇ ꯀꯣꯚꯤꯗ ꯂꯥꯏꯆꯠꯀꯤ ꯐꯤꯚꯝ ꯈꯔ ꯃꯈꯩ ꯁꯥꯐꯔꯛꯄꯗꯒꯤ ꯃꯍꯩ ꯇꯝꯕ ꯍꯧꯅꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯗꯨꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯑꯀꯥꯏꯕ ꯄꯤꯗꯅꯕ ꯑꯃꯗꯤ ꯏꯊꯛ ꯏꯔꯥꯡ ꯀꯥ ꯍꯦꯟꯅ ꯇꯥꯎꯈꯤꯗꯅꯕ ꯌꯥꯎꯁꯪ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯂꯦꯞꯄꯤꯅꯕ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯃꯁꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯂꯝꯗ ꯊꯕꯛ ꯇꯧꯔꯤꯕ, ꯂꯥꯏꯠ ꯑꯃꯗꯤ ꯁꯥꯎꯟꯒꯤ ꯃꯔꯝꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯊꯥꯗꯠꯂꯒꯦ ꯈꯟꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯅꯠꯇꯦ꯫ ꯇꯨꯡꯒꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯂꯦꯞꯅꯕ ꯋꯥꯔꯦꯞꯅ ꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯁꯤꯕꯨ ꯑꯃꯤꯛ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃ꯭ꯌꯨꯖꯤꯛ ꯕꯦꯟꯁꯤꯡꯅ ꯁꯧꯒꯠꯄꯤꯔꯛꯇꯨꯅ ꯆꯤꯔꯣꯜ ꯊꯣꯛꯄꯤꯔꯛꯄ ꯊꯦꯡꯅꯕꯁꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤꯗꯃꯛ ꯂꯨꯞꯁꯤꯡ ꯑꯁꯤꯅ ꯊꯝꯂꯤꯕ ꯑꯊꯤꯡꯕ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯃꯗꯤ ꯊꯥꯕꯜꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯂꯝꯕ ꯃꯐꯝꯁꯤꯡꯗ ꯂꯨꯞꯀꯤ ꯊꯧꯃꯤꯁꯤꯡꯅ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯕꯗ ꯃꯐꯝ ꯑꯌꯥꯝꯕ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯇꯨꯅ ꯀꯨꯝꯍꯩꯁꯤꯡ ꯑꯁꯤ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯄ ꯍꯥꯏꯅ ꯌꯥꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯄꯥꯠꯁꯣꯏ ꯄꯥꯔꯠ 3ꯒꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯇꯨꯂꯤꯌꯥꯏꯃ ꯁꯦꯟꯆꯨꯔꯤ ꯀ꯭ꯂꯕꯀꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯊꯥꯕꯜ ꯆꯣꯡꯂꯝꯕꯗꯨ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯀꯤ ꯊꯧꯃꯤꯁꯤꯡꯅ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯕꯗ ꯌꯥꯕꯤꯔꯛꯄꯒꯤ ꯃꯍꯨꯠꯇ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯗ ꯁꯤꯡꯅꯕꯒ ꯂꯣꯏꯅꯅ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯃꯔꯨꯝ ꯁꯤꯖꯤꯟꯅꯔꯛꯈꯤ꯫
ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒ ꯃꯈꯥ ꯇꯥꯅ ꯊꯥꯕꯜ ꯑꯗꯨ ꯆꯣꯡꯊꯈꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯕꯜ ꯑꯗꯨ ꯂꯦꯞꯄꯤꯅꯕ ꯃ꯭ꯌꯨꯖꯤꯛ ꯕꯦꯟ ꯑꯗꯨꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯇꯥꯕꯤꯈꯤꯗꯦ ꯃꯁꯤꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯊꯣꯛꯂꯛꯇꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯕꯦꯟ ꯑꯗꯨꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠꯁ ꯈꯔ ꯃꯩ ꯊꯥꯈꯤꯕꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯗꯅꯕ ꯃꯤꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯅ ꯇꯧꯔꯤꯕꯁꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕ ꯅꯠꯇꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯂꯒ ꯆꯪꯁꯤꯜꯂꯤꯕꯅꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯈꯤ ꯃꯔꯝ ꯑꯁꯤꯅ ꯉꯔꯥꯡ ꯊꯥꯕꯜ ꯁꯤꯟꯈꯤꯕ ꯄꯥꯠ 3ꯒꯤ ꯇꯨꯂꯤꯌꯥꯏꯃ ꯁꯦꯟꯆꯨꯔꯤ ꯒ꯭ꯔꯥꯎꯟꯒꯤ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯞ ꯇꯔꯨꯛꯇ ꯂꯥꯛꯇꯨꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯥꯔꯇꯤꯁ ꯅꯠꯇ꯭ꯔꯒꯅ ꯃ꯭ꯌꯨꯖꯤꯛ ꯕꯦꯟ ꯑꯃꯠꯇꯅ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯣꯏ ꯃꯗꯨꯒꯤ ꯑꯐ ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯃ꯭ꯌꯨꯖꯤꯛ ꯕꯦꯟ ꯑꯗꯨꯅ ꯄꯨꯒꯗꯕꯅꯤꯁꯨ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯁꯧꯒꯠꯄꯁꯤꯡꯒꯤ ꯃꯍꯨꯠꯇ MLA ꯃꯤꯅꯤꯁꯇꯔ ꯈꯔꯅ ꯏꯟꯁꯤꯟꯗꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯊꯧꯔꯝ ꯃꯈꯥ ꯇꯥꯅ ꯄꯥꯡꯊꯣꯛꯍꯟꯕꯒꯤ ꯄꯥꯎ ꯐꯪꯂꯦ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯉꯔꯥꯡ ꯈꯛꯇꯗ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯀꯤ ꯊꯧꯃꯤꯁꯤꯡꯅ ꯊꯥꯕꯜ ꯃꯐꯝ ꯀꯨꯟꯂꯣꯝ ꯆꯠꯇꯨꯅ ꯂꯦꯞꯅꯅꯕ ꯍꯥꯏꯖꯔꯨꯕ ꯌꯥꯕꯤꯔꯛꯈꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯌꯧꯔꯨꯗꯕ ꯃꯐꯝ ꯈꯔꯗꯁꯨ ꯉꯔꯥꯡꯃꯛꯇꯗ ꯊꯥꯕꯜ ꯆꯣꯡꯈꯤꯕꯒꯤ ꯄꯥꯎ ꯐꯪꯂꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯑꯃꯗꯤ ꯃ꯭ꯌꯨꯖꯤꯛ ꯕꯦꯟꯁꯤꯡ ꯑꯗꯨꯒꯤ ꯂꯤꯁ ꯂꯨꯞ ꯇꯔꯨꯛꯇ ꯂꯩꯔꯦ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯉꯔꯥꯡ ꯊꯥꯕꯜ ꯆꯣꯡꯊꯣꯛꯈꯤꯕ ꯑꯣꯔꯒꯅꯥꯏꯖꯔ ꯃ꯭ꯌꯨꯖꯤꯛ ꯕꯦꯟ ꯑꯃꯗꯤ ꯁꯥꯎꯟ ꯑꯣꯄꯔꯦꯇꯔꯁꯤꯡꯅ ꯂꯨꯞ ꯇꯔꯨꯛꯇ ꯆꯪꯖꯔꯛꯀꯗꯕꯅꯤꯁꯨ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ MSFꯀꯤ ꯑꯣꯐꯤꯁꯇ ꯑꯥꯔꯇꯤꯁ ꯀꯌꯥꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕ ꯈꯨꯜꯂꯥꯎ ꯀꯌꯥ ꯑꯃꯁꯨ ꯂꯥꯎꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒꯤ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯈꯤ ꯇꯨꯡꯗ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯌꯥꯁꯤꯟꯅꯅꯕ ꯄꯨꯔꯛꯅꯕ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯇꯝ ꯈꯔꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯕ ꯂꯦꯞꯈꯤꯒꯅꯤ ꯍꯥꯏꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯃꯇꯝ ꯏꯁꯩ ꯀꯥꯡꯂꯨꯞ ꯑꯃꯤꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯥꯏꯗꯦꯝ ꯊꯣꯏꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯥꯏꯁ꯭ꯀꯨꯜꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗꯨꯕꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯁꯥꯎꯟ ꯁꯔꯚꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯍꯨꯠ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯃꯤꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯥꯏꯗꯦꯝ ꯊꯣꯏꯕꯅ ꯍꯥꯏ ꯑꯊꯤꯡꯕ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯋꯥꯈꯜ ꯈꯟꯊꯗꯕ ꯃꯑꯣꯡꯗ ꯃ꯭ꯌꯨꯖꯤꯀꯦꯜ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠꯁꯤꯡ ꯃꯩ ꯊꯥꯈꯤꯕꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅ ꯁꯦꯡꯗꯣꯛꯐꯝ ꯊꯣꯛꯏ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯇꯧꯅꯗꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯍꯟꯈꯤꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯩ ꯊꯥꯗꯣꯛꯂꯝꯕꯒꯤ ꯃꯍꯨꯠꯇ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃ꯭ꯌꯨꯖꯤꯛ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯕꯗꯤ ꯍꯦꯟꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯃꯍꯩꯔꯣꯏ ꯂꯨꯞꯅꯤ ꯍꯥꯏꯅ ꯂꯧꯔꯝꯒꯗꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯂꯝꯂꯕꯁꯨ ꯌꯥꯕ ꯐꯤꯚꯝ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯣꯟꯊꯣꯛꯈꯤꯕꯁꯤ ꯃꯇꯨꯡꯗ ꯊꯣꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯈꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯁꯥꯎꯟ ꯁꯔꯚꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯄꯦꯟꯗ꯭ꯔꯣꯅ ꯍꯥꯏ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯈꯨꯠꯇ ꯂꯣ ꯄꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯅꯤꯡꯕꯗ ꯇꯧꯔꯛꯂꯕꯅꯤꯅ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤ ꯃꯈꯣꯏꯗ ꯁꯤꯟꯅꯕꯅ ꯍꯦꯟꯅ ꯐꯔꯒꯅꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯁꯤꯜꯂꯤꯕꯁꯤꯡꯅ ꯀꯨꯝꯍꯩ ꯍꯔꯥꯎꯁꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯂꯦꯞꯄꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯉꯔꯥꯡ ꯊꯥꯕꯜ ꯆꯣꯡꯕ ꯑꯗꯨ DC ꯄꯔꯃꯤꯠ ꯄꯤꯗꯨꯅ ꯑꯌꯥꯕ ꯂꯧꯔꯒ ꯄꯥꯡꯊꯣꯛꯄꯅꯤ ꯊꯥꯕꯜ ꯃꯐꯝ ꯑꯗꯨꯗ ꯃ꯭ꯌꯨꯖꯤꯛ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯃꯗꯤ ꯁꯥꯎꯟꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡ ꯃꯩ ꯊꯥꯗꯕꯒꯤ ꯃꯍꯨꯠꯇ ꯑꯦꯝꯁꯀꯤ ꯑꯣꯐꯤꯁꯇ ꯃꯩ ꯊꯥꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯇꯝꯅꯅ ꯑꯃꯤꯛ ꯑꯃꯗꯤ MSSAꯗ ꯑꯦꯝꯁꯅ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯂꯩ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯁꯨ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯔꯝꯒꯦ ꯁꯥꯄꯣꯒꯤ ꯕꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯥꯒꯥꯂꯦꯟꯗ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕꯁꯤ ꯍꯦꯟꯃꯟꯈ꯭ꯔꯦ ꯆꯞ ꯆꯥꯅ ꯊꯦꯡꯅꯁꯤ ꯔꯟꯖꯤꯠ ꯅꯥꯒꯥꯂꯦꯟꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯆꯥꯎꯈꯠ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯗ ꯄꯥꯏꯔꯒ ꯁꯥꯟꯅꯕ ꯑꯁꯤ ꯍꯦꯟꯃꯟꯈ꯭ꯔꯦ ꯆꯞ ꯆꯥꯅ ꯊꯦꯡꯅꯗꯨꯅ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯁꯤ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯦ ꯔꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯥꯒꯥꯂꯦꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯆꯌꯦꯠꯅꯕ ꯂꯩꯇꯦ ꯂꯨꯞ ꯑꯃꯅ ꯀ꯭ꯂꯦꯝ ꯇꯧꯖꯕꯅꯤ ꯋꯥꯊꯣꯛ ꯑꯁꯤ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯌꯥꯗ꯭ꯔꯕꯗꯤ ꯁꯦꯟꯇꯔꯒꯤ ꯃꯇꯦꯡ ꯂꯧꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. Birrenna ꯍꯥꯎꯁꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯍꯥꯟꯕ ꯃꯤꯐꯝꯒꯤ ꯉꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯁꯥꯎꯗꯔꯟ ꯑꯪꯒꯥꯃꯤ ꯄꯕ꯭ꯂꯤꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯥꯄꯣꯅ ꯆꯠꯊꯔꯤꯕ ꯃꯇꯝ ꯈꯛꯇꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯕꯟꯒ ꯃꯔꯤ ꯂꯩꯅꯅ ꯀꯦ ꯔꯟꯖꯤꯠꯅ ꯀꯣꯂꯤꯡ ꯑꯦꯇꯦꯟꯁꯟ ꯃꯣꯁꯟ ꯑꯃ ꯄꯨꯈꯠꯂꯗꯨꯅ ꯍꯥꯏ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯥꯒꯥꯂꯦꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩꯗ ꯆꯌꯦꯠꯅꯕ ꯋꯥꯐꯝ ꯀꯌꯥ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯖꯨꯀꯣ ꯚꯦꯂꯤ ꯑꯁꯤꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2ꯅ ꯃꯅꯤꯄꯨꯔꯒꯤꯅꯤ ꯑꯗꯨꯒ ꯁꯔꯨꯛ ꯑꯃꯅ ꯅꯥꯒꯥꯂꯦꯟꯒꯤꯅꯤ ꯑꯗꯨꯕꯨ ꯑꯪꯒꯥꯃꯤ ꯃꯤꯌꯥꯝꯅ ꯂꯝ ꯑꯁꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ ꯃꯃꯥꯡꯗ ꯖꯨꯀꯣ ꯚꯦꯂꯤꯗ ꯆꯠꯅꯕ ꯂꯝꯕꯤ ꯂꯩꯇꯕꯅ ꯅꯥꯒꯥꯂꯦꯟ ꯐꯥꯎꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯑꯪꯒꯥꯃꯤꯁꯤꯡꯅ ꯖꯨꯀꯣ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯈꯨꯌꯦꯛ ꯄꯤꯍꯟꯕ
ꯐꯖꯤꯜꯂꯒ ꯑꯣꯠꯅꯩꯕ ꯇꯧꯕꯗꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯝꯕꯤ ꯁꯦꯝꯕꯤꯅꯕ ꯑꯃꯁꯨꯡ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅꯆꯤꯡꯕ ꯍꯥꯡꯕꯤꯅꯕ ꯍꯥꯏꯕꯗꯒꯤ ꯂꯩꯉꯥꯛꯅ ꯂꯝꯕꯤ ꯁꯦꯝꯈꯤꯕꯒꯤ ꯑꯃꯁꯨꯡ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯄꯥꯎ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯀꯦꯖꯣꯜꯁꯥꯗ ꯍꯥꯡꯗꯣꯛꯂꯤꯕ IRB ꯄꯣꯁ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯑꯃꯁꯨꯡ ꯃꯗꯨ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯅꯥꯒꯥꯂꯦꯟ ꯐꯥꯎꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯥꯔꯆ 12ꯗꯒꯤ 19 ꯐꯥꯎꯕ ꯆꯠꯊꯔꯝꯕ ꯕꯟ ꯑꯗꯨ ꯃꯥꯔꯆ 19ꯒꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯇꯝ ꯀꯛꯇꯕ ꯕꯟ ꯑꯣꯏꯅ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯅ ꯑꯁꯥꯝꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯂꯨꯞ ꯑꯃꯅ ꯑꯪꯒꯥꯃꯤꯁꯤꯡꯅ ꯀꯧꯔꯤꯕ ꯕꯟ ꯑꯁꯤ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈ꯭ꯔꯦ꯫ ꯐꯤꯚꯝ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯁꯨꯝꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯕꯟ ꯑꯁꯤ ꯍꯟꯗꯣꯛꯍꯟꯅꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯈꯠꯂꯕꯒꯦ ꯍꯥꯏꯅ ꯍꯪꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯒ ꯀꯔꯤ ꯄꯥꯎ ꯐꯥꯎꯅꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄꯤꯌꯨꯁꯨ ꯍꯥꯏꯈꯤ꯫ ꯀꯦ ꯔꯟꯖꯤꯠꯀꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯉꯝꯈꯩꯒꯤ ꯆꯌꯦꯠꯅꯕ ꯋꯥꯐꯝ ꯑꯁꯤ ꯃꯇꯝ ꯁꯥꯡꯂꯛꯂꯦ꯫ ꯂꯣꯏꯅꯅ ꯏꯁꯨ ꯑꯁꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯏꯁꯨ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯖꯣꯀꯣꯒꯤ ꯁꯔꯨꯛ ꯊꯣꯛꯄꯒꯤ ꯑꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯌꯥꯅꯔꯕ ꯃꯦꯞꯁꯤꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯥꯡꯂꯕ ꯃꯇꯝ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯖꯣꯀꯣꯗ ꯆꯠꯄ ꯃꯇꯝꯗ ꯅꯥꯒꯥꯂꯦꯟ ꯐꯥꯎꯔꯒ ꯆꯠꯄꯗ ꯑꯪꯒꯥꯃꯤꯁꯤꯡꯅ ꯄꯔꯃꯤꯠ ꯂꯧꯏ ꯂꯧꯗꯦ ꯑꯃꯁꯨꯡ ꯆꯪꯕ ꯌꯥꯒꯅꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯥꯖꯤꯟ ꯄꯨꯁꯤꯟꯕ ꯑꯋꯥꯕ ꯄꯤꯕ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯟꯗꯛ ꯖꯨꯀꯣ ꯕꯦꯂꯤꯗ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯍꯦꯂꯤꯀꯣꯞꯇꯔ ꯁꯔꯚꯦ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯨꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯦꯂꯤꯀꯣꯞꯇꯔ ꯄꯤꯔꯛꯇꯨꯅ ꯃꯩ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯃꯐꯝ ꯑꯗꯨ ꯌꯧꯅ ꯆꯪꯕ ꯌꯥꯅꯕ ꯀꯤꯂꯣꯃꯤꯇꯔ 15 ꯔꯣꯝ ꯍꯦꯟꯅ ꯁꯥꯡꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯈꯤ꯫ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃ ꯂꯩꯔꯤꯕ ꯕꯣꯔꯗꯔ ꯑꯗꯨꯗꯒꯤ ꯃꯤꯇꯔ 100 ꯔꯣꯝ ꯆꯪꯁꯤꯜꯂꯒ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯒꯤ ꯀꯣꯖꯨꯔꯣ ꯍꯥꯏꯅ ꯈꯪꯅꯕ ꯎꯃꯪ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯃꯅꯤꯄꯨꯔꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯒ ꯂꯣꯒꯤ ꯋꯥꯡꯃꯗ ꯎ ꯌꯥꯟꯕꯅꯆꯤꯡꯕ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯗꯨ ꯊꯤꯡꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯦꯀꯨꯔꯤꯇꯤ ꯄꯣꯁ ꯑꯗꯨ ꯍꯥꯡꯗꯣꯛꯄꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯣꯐꯤꯁ ꯑꯃꯁꯨꯡ ꯁ꯭ꯀꯨꯜ ꯀꯥꯕꯒꯤ ꯑꯅꯧꯕ ꯃꯇꯝ ꯑꯦꯄ꯭ꯔꯤꯜ 1ꯗꯒꯤ ꯆꯠꯅꯔꯒꯅꯤ꯫ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯑꯣꯐꯤꯁꯁꯤꯡ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯌꯥꯎꯅ ꯁ꯭ꯀꯨꯜꯁꯤꯡ ꯀꯥꯕꯒꯤ ꯁꯦꯝꯗꯣꯛꯈꯤꯕ ꯃꯇꯝ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ 1ꯗꯒꯤ ꯆꯠꯅꯅꯕ ꯂꯩꯉꯥꯛꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯖꯦꯅꯔꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯤꯔꯅ ꯊꯣꯛꯆꯣꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁ ꯑꯦꯖꯦꯟꯁꯤ ꯕꯣꯗꯤ ꯑꯃꯗꯤ ꯄꯕ꯭ꯂꯤꯛ ꯁꯦꯛꯇꯔ ꯑꯟꯗꯔꯇꯦꯀꯤꯡ ꯄꯨꯝꯅꯃꯛꯀꯤ ꯊꯕꯛ ꯀꯥꯕꯒꯤ ꯃꯇꯝ ꯑꯁꯤ ꯅꯤꯡꯊꯧꯀꯥꯕꯗꯒꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯐꯥꯎꯕꯗꯪ ꯑꯣꯏꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯥꯔꯆꯇꯒꯤ ꯑꯣꯛꯇꯣꯕꯔ ꯐꯥꯎꯕꯅ ꯑꯌꯨꯛ ꯄꯨꯡ 8ꯗꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5:30 ꯐꯥꯎꯕ, ꯅꯕꯦꯝꯕꯔꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎꯕꯅ ꯑꯌꯨꯛ ꯄꯨꯡ 8ꯗꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕ ꯀꯥꯒꯅꯤ꯫ ꯂꯣꯏꯅꯅ ꯂꯟꯆ ꯕ꯭ꯔꯦꯛꯀꯤ ꯃꯇꯝ ꯅꯨꯡꯊꯤꯜ ꯄꯨꯡ 1ꯗꯒꯤ 1:30 ꯐꯥꯎꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯉꯥꯛꯀꯤ ꯑꯃꯗꯤ ꯂꯅꯥꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯄꯨꯝꯅꯃꯛꯁꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤ ꯀ꯭ꯂꯥꯁ ꯍꯧꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ 1ꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯖꯦꯅꯔꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯆꯦꯔꯣꯜ ꯑꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯥꯡꯄꯣꯛꯄꯤꯗ MM 119 ꯌꯧꯅ ꯅꯣꯡ ꯆꯨꯈ꯭ꯔꯦ, ꯃꯗꯁ꯭ꯂꯥꯏꯗ ꯊꯣꯛꯂꯦ꯫ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯧꯈꯤꯕ ꯄꯨꯡ 24ꯗ MM 119ꯒꯤ ꯃꯊꯛꯇ ꯅꯣꯡ ꯆꯨꯕꯗꯒꯤ ꯄꯥꯛ ꯁꯟꯅ ꯏꯆꯥꯎ ꯊꯣꯛꯂꯦ꯫ ꯃꯐꯝ ꯀꯌꯥꯗ ꯃꯗꯁ꯭ꯂꯥꯏꯗ ꯊꯣꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯍꯧꯈꯤꯕ ꯄꯨꯡ 24ꯁꯤ ꯈꯛꯇꯗ MM 98.8 ꯌꯧꯅ ꯅꯣꯡ ꯆꯨꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯃꯥꯏ ꯂꯦꯞꯄ ꯂꯩꯇꯅ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ 2-3 ꯑꯁꯤꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ IT ꯔꯣꯗꯀꯤ ꯂꯦꯝꯂꯦꯟꯀꯣꯟ ꯑꯦꯔꯤꯌꯥꯗ ꯆꯥꯎꯅ ꯃꯗꯁ꯭ꯂꯥꯏꯗ ꯊꯣꯛꯇꯨꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥꯃꯔꯨꯝ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯃꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯏꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯊꯦꯡꯖꯤꯜꯂꯦ, ꯃꯤꯂꯜ꯫ ꯌꯨꯅꯤꯚꯔꯁꯤꯇꯤꯗ PhD ꯐꯥꯎꯕ ꯇꯝꯅꯕꯒꯤꯗꯃꯛ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒ꯭ꯔꯥꯟꯠ ꯀꯝꯃꯤꯁꯟꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯃꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯏꯟꯇ꯭ꯔꯥꯟꯁ ꯇꯦꯁꯀꯤ ꯅꯣꯇꯤꯁ ꯊꯣꯛꯄꯗ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯌꯧꯔꯛꯇꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯇꯦꯁ ꯑꯁꯤ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯅ ꯃꯤꯇꯩ ꯏꯔꯣꯜ ꯏꯌꯦꯛ ꯂꯣꯏꯅꯁꯤꯂꯣꯟ ꯑꯄꯨꯟꯕ ꯂꯨꯞ ꯃꯤꯂꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯥꯔꯀꯦꯠꯇ ꯂꯩꯕ ꯃꯤꯂꯜꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯂꯨꯞ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯏꯔꯦꯝ ꯂꯣꯏꯈꯣꯝꯕ ꯃꯤꯇꯩꯅ ꯍꯥꯏ 9ꯁꯨꯕ ꯁꯦꯗ꯭ꯌꯨꯜ ꯆꯜꯂꯤꯕ ꯃꯅꯤꯄꯨꯔ ꯂꯣꯟꯁꯤ UGCꯅ ꯂꯣꯜ 18 ꯈꯟꯒꯠꯄꯗ ꯌꯥꯎꯔꯛꯇ꯭ꯔꯤꯕꯁꯤ ꯀ꯭ꯂꯥꯁꯤꯀꯦꯜꯒꯤ ꯊꯥꯛꯇ ꯏꯟꯈꯠꯂꯛꯅꯕ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯍꯣꯠꯅꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯛꯂꯤ꯫
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯅꯨꯄꯤ ꯐꯨꯔꯝꯕꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯁꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯃꯥꯔꯆ 13 ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕꯗ ꯕꯤ.ꯖꯦ.ꯄꯤ ꯏꯝꯐꯥꯜ ꯋꯦꯁ ꯃꯥꯏꯅꯣꯔꯤꯇꯤ ꯃꯣꯔꯆꯥꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯗꯥꯝ ꯍꯨꯁꯦꯟꯒꯤ ꯌꯨꯝꯗ ꯖꯦ.ꯗꯤ.ꯌꯨꯒꯤ ꯋꯥꯀꯔꯁꯤꯡꯅ ꯆꯪꯂꯛꯇꯨꯅ ꯁꯗꯥꯝꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯑꯃꯗꯤ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯌꯥꯎꯅ ꯐꯨꯔꯝꯕꯗ ꯅꯠꯇꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯗꯨꯅ ꯆꯞ ꯆꯥꯕ ꯁꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯖꯤꯔꯤꯕꯝ ꯕꯤ.ꯖꯦ.ꯄꯤ ꯃꯟꯗꯜ ꯃꯍꯤꯂꯥ ꯃꯣꯔꯆꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯕꯨꯄ꯭ꯔꯥꯗ ꯂꯩꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯖꯤꯔꯤꯕꯝ ꯃꯟꯗꯜ ꯃꯍꯤꯂꯥ ꯃꯣꯔꯆꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦ. ꯑꯔꯨꯅꯥꯅ ꯍꯥꯏ ꯌꯥꯝꯅ ꯀꯥ ꯍꯦꯟꯕ ꯃꯑꯣꯡꯗ ꯅꯨꯄꯤ ꯋꯥꯏ ꯁꯪꯗꯕꯤ ꯌꯥꯎꯅ ꯁꯗꯥꯝꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯨꯔꯝꯕꯗ ꯆꯦꯟꯅꯕ ꯖꯦ.ꯗꯤ.ꯌꯨꯒꯤ ꯋꯥꯀꯔꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯐꯥꯗꯅ ꯂꯩꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯖꯦ.ꯗꯤ.ꯌꯨꯒꯤ ꯋꯥꯀꯔ ꯑꯂꯤ ꯑꯍꯃꯗ ꯆꯍꯤ 95 ꯑꯄꯣꯛꯄ, ꯏꯁꯀꯟꯗꯔ ꯑꯂꯤ, ꯍꯤꯂꯥꯜ ꯑꯍꯃꯗ ꯆꯍꯤ 35 ꯑꯄꯣꯛꯄ, ꯏꯁꯥꯀꯟꯗꯔ ꯑꯂꯤ ꯑꯃꯗꯤ ꯖꯝꯔꯨꯟ ꯑꯍꯃꯗ ꯆꯍꯤ 29 ꯑꯄꯣꯛꯄ ꯃꯖꯃꯂꯤꯟ ꯑꯂꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯁꯤ ꯐꯥꯕꯤꯅꯕ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁ.ꯄꯤꯗ ꯐꯥꯎꯕ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯤꯔꯤꯕꯝꯒꯤ ꯑꯦꯁ.ꯄꯤꯅꯁꯨ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯐꯥꯕ ꯉꯝꯗ꯭ꯔꯕꯗꯤ ꯋꯥꯟꯇꯦꯗ ꯂꯥꯎꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯣꯏꯔꯕꯁꯨ ꯐꯒꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯦꯁ.ꯄꯤꯅ ꯄꯤꯈꯤꯕ ꯃꯇꯝ ꯍꯦꯟꯗꯣꯛꯂꯕ ꯐꯥꯎꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯁꯤ ꯐꯥꯎꯕ ꯐꯒꯠꯄ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ, ꯕꯤ.ꯖꯦ.ꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ, ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯃꯗꯤ ꯖꯤꯔꯤꯕꯝꯒꯤ ꯑꯦꯁ.ꯄꯤꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯜꯂꯒꯅꯤ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗꯨꯗ ꯃꯍꯤꯂꯥ ꯃꯣꯔꯆꯥꯒꯤ ꯊꯧꯄꯨꯕꯤꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯏꯁꯇꯦꯠꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯅꯨꯃꯤꯠ 5ꯅꯤ ꯅꯣꯡ ꯆꯨꯈꯤꯒꯅꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯐꯝꯁꯤꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ 5ꯅꯤ ꯃꯥꯔꯆ 15ꯗꯒꯤ 18 ꯐꯥꯎꯕ ꯅꯣꯡ ꯆꯨꯕ ꯑꯃꯗꯤ ꯅꯣꯡ ꯈꯥꯛꯄ ꯇꯧꯔꯕ ꯌꯥꯏ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ (IMD)ꯅ ꯍꯥꯏꯔꯤ꯫ IMD ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯏꯁꯇꯦꯠꯁꯤꯡ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯑꯁꯥꯝ, ꯃꯦꯘꯥꯂꯌꯥ, ꯅꯥꯒꯥꯂꯦꯟꯗ, ꯃꯅꯤꯄꯨꯔ, ꯃꯤꯖꯣꯔꯥꯝ, ꯇ꯭ꯔꯤꯄꯨꯔꯥ, ꯁꯤꯛꯀꯤꯝ ꯑꯃꯗꯤ ꯁꯕ ꯍꯤꯃꯥꯂꯌꯟ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯃꯐꯝꯁꯤꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤꯗ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯅꯣꯡ ꯆꯨꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯑꯁꯥꯝ ꯑꯃꯗꯤ ꯃꯦꯘꯥꯂꯌꯥꯗ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯍꯥꯏꯅ ꯋꯦꯗꯔ ꯆꯦꯅꯦꯜꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤꯕꯁꯤꯒꯤ ꯐꯤꯚꯝ ꯌꯦꯡꯂꯒ IMDꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯐꯝ ꯄꯨꯝꯅꯃꯛ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ 2ꯅꯤ ꯑꯁꯤꯗ ꯀꯨꯞꯅ ꯌꯦꯡꯁꯤꯟꯅꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯗꯚꯥꯏꯖꯔꯤꯅ ꯃꯤꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯅꯣꯡ ꯈꯥꯛꯄ ꯃꯇꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕꯁꯨ ꯈꯪꯍꯜꯂꯛꯂꯤ꯫ ꯇꯦꯟꯇꯛꯅ ꯏꯁꯇꯦꯠꯁꯤꯒꯤ ꯋꯥꯡꯃꯗ ꯊꯣꯛꯄ ꯄꯥꯎ ꯈꯔ, ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯆꯪꯖꯐꯝ ꯄꯤꯔꯝꯕ ꯃꯇꯦꯡ ꯄꯥꯡꯂꯝꯕꯁꯤꯡꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯐꯥꯖꯤꯟꯒꯅꯤ꯫ ꯐꯠꯇꯦ ꯈꯪꯅ ꯈꯪꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯂꯝꯕ ꯅꯠꯇ꯭ꯔꯒꯅ ꯆꯪꯖꯐꯝ ꯄꯤꯔꯝꯕ ꯌꯨꯝꯕꯨꯁꯤꯡꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯕꯨ ꯐꯥꯖꯤꯟꯒꯅꯤ ꯍꯥꯏꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔ ꯄꯨꯂꯤꯁꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ J&K ꯄꯨꯂꯤꯁꯅ ꯍꯥꯏ ꯇꯦꯔꯣꯔꯤꯖꯝꯒꯤ ꯍꯤꯔꯝꯗ ꯁꯤꯖꯤꯟꯅꯕ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯐꯥꯖꯤꯟꯕꯒꯤ ꯊꯧꯔꯥꯡꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯔꯤꯅꯒꯔ ꯄꯨꯂꯤꯁꯅ ꯄꯤꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ ꯈꯔꯅ ꯑꯔꯥꯟꯕ ꯄꯥꯎ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯁꯟꯗꯣꯛꯄ ꯊꯦꯡꯅꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯗꯣꯛꯂꯤ ꯃꯗꯨꯗꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯐꯠꯇꯦ ꯈꯪꯅ ꯈꯪꯅ ꯃꯇꯦꯡ ꯄꯥꯡꯕ, ꯆꯪꯖꯐꯝ ꯄꯤꯕ ꯑꯃꯁꯨꯡ ꯀꯤꯍꯟꯕꯗꯒꯤ ꯇꯉꯥꯏꯐꯗꯅ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯂꯩ ꯍꯥꯏꯕꯁꯤ ꯁ꯭ꯔꯤꯅꯒꯔ ꯄꯨꯂꯤꯁꯅ ꯃꯨꯟꯅ ꯈꯪꯉꯤ꯫ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯐꯥꯖꯤꯟꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯆꯠꯊꯕ ꯍꯧꯔꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯌꯨꯝꯕꯨ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯒꯤ ꯃꯦꯝꯕꯔꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯈꯪꯅ ꯈꯪꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯅꯠꯇ꯭ꯔꯒꯅ ꯆꯪꯖꯐꯝ ꯄꯤꯈꯤ ꯍꯥꯏꯕꯁꯤ ꯅꯤꯡꯊꯤꯅ ꯄ꯭ꯔꯨꯞ ꯇꯧꯔꯕꯁꯤꯡꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯅꯤ꯫ ꯀꯦꯁ ꯑꯌꯥꯝꯕꯗ ꯌꯨꯝꯕꯨꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯖꯐꯝ ꯄꯤꯔꯝꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯀꯤꯍꯜꯂꯒ ꯅꯝꯗꯨꯅ ꯂꯩꯁꯤꯜꯂꯝꯕꯒꯤ ꯀꯦꯁꯁꯤꯡꯗꯤ ꯑꯣꯏꯔꯣꯏꯗꯕꯅꯤ꯫ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯐꯥꯖꯤꯟꯕꯒꯤ ꯄ꯭ꯔꯣꯁꯤꯗꯤꯡꯁ ꯑꯁꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯀꯦꯁ ꯑꯃꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯄ꯭ꯔꯣꯁꯤꯖꯔꯁꯤꯡ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯕ ꯃꯇꯝꯗ ꯂꯥꯛꯏ꯫ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯌꯨꯝ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯑꯇꯩ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯅꯝꯗꯨꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯕ ꯏꯁꯨꯒꯤ ꯃꯇꯥꯡꯗꯁꯨ ꯌꯨꯝꯕꯨ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯒꯤ ꯃꯦꯝꯕꯔ ꯑꯃ ꯃꯇꯝ ꯆꯥꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯄꯥꯎ ꯄꯤꯗꯨꯅ ꯈꯪꯍꯟꯒꯗꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯏ-ꯕꯥꯏꯠ ꯃꯩ ꯍꯧꯔꯛꯄꯗꯒꯤ ꯃꯄꯥ ꯃꯆꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯕꯦꯂꯣꯔꯗ ꯊꯣꯛꯈꯤꯕ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯌꯨꯝꯗ ꯊꯝꯕ ꯏ-ꯕꯥꯏꯠ ꯃꯩ ꯍꯧꯔꯛꯄꯗꯒꯤ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯁꯣꯔ ꯐꯨꯟꯗꯨꯅ ꯁꯤꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯍꯧꯈꯤꯕ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯊꯥꯡꯖꯒꯤ ꯑꯉꯟꯕꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯕꯦꯂꯣꯔꯒꯤ ꯇꯣꯜ ꯒꯦꯠ ꯃꯅꯥꯛꯇ ꯐꯣꯇꯣ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯆꯂꯥꯏꯗꯨꯅ ꯂꯩꯕ ꯃꯁꯥꯒꯤ ꯆꯍꯤ 94 ꯁꯨꯔꯕ ꯑꯦꯟ. ꯗꯨꯔꯥꯏꯕꯔꯃꯥꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯅꯧꯕ ꯏ-ꯕꯥꯏꯠ ꯑꯃ ꯂꯩꯈꯤ꯫ ꯃꯍꯥꯛꯅ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯕꯥꯏꯠ ꯑꯗꯨꯒꯤ ꯆꯥꯔꯖꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯕ ꯑꯃꯟꯕ ꯁꯣꯀꯦꯠ ꯑꯃꯗ ꯊꯤꯡꯖꯤꯜꯂꯒ ꯇꯨꯝꯕ ꯆꯪꯈꯤ꯫ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯁꯣꯔꯠ ꯁꯔꯀ꯭ꯌꯨꯠ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏ-ꯕꯥꯏꯠ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯩ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯄꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯁꯨ ꯑꯣꯏꯔꯛꯈꯤ꯫
Class 8 tamlibi masagi sei tarahumdoi subada ngairibi maki masanapi Mohana Prithi loinana yumadura shirama thenaki police ki matungina socket adu e-bike charge tawada sijanaba khudongsa roidaba voltage capacity nemba ariba socket oiramba akoibada leiba miyoi kyana thaudo adugi matangna phongdoknarakibada makoina nongge matung punga marom taba matam e-bike adu maidi thokna saklamba amadi maikhuna yumadu pungmamna kopsilamba thenaki madu ubadagi makoina police amasum yumthong kharadang lapna leiba driver magi masira pawpi ke masuma du moinama akoibagi miyoi singaduna mai adu muthapangamdabadagi naknana leiba petrol bike amadasu santoki masu belardagi firefighter unit ama laktuna mai adu muthapangamki mapaga masanupigadi masada minor injury kharaga loinana shiramba thengnakhibani police na phongdorakpada makhoi gi haksang adu maina sathina sakthekpagi mamising lairamdabana mapa masadu mai sakpaduda sorfunbadagi sikibu iramgani haibagi thajabalai durai barma gi loinabi kumsa english ni taragomda de laikidabani so hairi amaromdana september fawbo seng lemna yelagani PMJKAY gi makhada leba sigi miyamda seng lemna phanganbagi thabak sai sigi september fawbo sangdoklagani haina prime minister narendra modi na lapthokre PMJKAY si leba sida covid laiset sandokhraba matung english ni ga kungi march thada center na hawdokhibani scheme asigi makhada ration card holders amasum AAY scheme na masakhanglaba khudimak lemna sana thana polam sing yenthokpagi khudong chaba si fangani so hairi losilakpo ina to papaw mana minister singi portfolio yenthokre minister singi room allocation da bisurjit ki yaudri BJP ge ni subatam gi ina wasak lokraba minister yauna minister singna paigadaba portfolio yenthokre masiga loina minister singa sina phangwadaba room singi allocation tawkre adumapo minister thongam bisurjit ki di hauju phawbi gi ina room allocation da yaudri Manipur Sarkar gi Chief Secretary and Secretary Cabinet Dr. Rajesh Kumar thokiba notification amagi matungina di Chief Minister and Bedena Home Department, Personnel and Administrative Reforms Department, Confidential and Cabinet Department, Vigilance and Anti-Corruption Department, Information and Technology Department, Planning Department amasum akhanana haujuk phawbada yenthokdana leiriba department sing Minister T.S. Bisurjina Power Department, Forest, Environment and Climate Change Department, Agriculture Department, Science and Technology Department, Minister Yumnam Khemsana, Municipal Administration, Housing and Urban Development Mahut Department, Rural Development and Panchayati Raj Department, amasum Education Department, Minister Konthaujam Gomidasna, PWD amadi Youth Affairs and Sports Department, Minister Nemsa Kipgena, Textile, Commerce and Industry Department, Corporation Department aduga Minister Awangmu Niyumaina Water Resource Development amasung Relief and Disaster Management Department ni Amaramna Manipur Sarkar gi Deputy Secretary JAD Sunanda Thoksomna Minister singna phamgadaba room sing allocation tokre adumapu room allocation sida Minister Bisoji ki da hojik phawu yaudri room allocation tokraba sing adudi Minister Yumnam Khemsana New Secretariat ki Annex Building ki ground floor da leiba room number 37 Minister Govidas Konthaujamna All Secretariat ki first floor da leiba room number 230 Minister Nemsa Kipgena All Secretariat ki ground floor da leiba room number 215 216 amasum Minister Awangmu Niyumaina New Secretariat ki Annex Building ki ground floor da leiba room number 30 ene sohairi Loisalakpoina tentakpa update masang tang myamna thamjaramgi Russia gi Defense Minister Sergei Putin gi wari sanakraba matungda heart attack tokre Russia gi Defense Minister Sergei Putin gi wari sanakraba matungda heart attack tokre haina Ukraine gi officials sing phongdorakli Russia na Ukraine landa singkraba matung Mars mai salakpa sarukta Sergei miya mamangna thulakpa ukidrabani haujuk Ukraine Russia na sathriba lan asida kumangyang sinba ngamlaktabadagi Kremlin dandi pikraba haibasigi matangda nungnangba lairibani Russia gi President Vladimir Putin gi wari sanaraba matungna Defense Minister Sergei miya mamangna thulakpa ukidre medical emergency suggest toki hairi Defense Minister Sergei miyasi President Putin gi nakna loinaba miyani state media na sagolsen sandokpa atenba video footage amada sagolsen soisu thulakpa ukre footage adu Russia gi sakti lairaba Defense Minister Utkhibra haibigi matang sapsana clear oidri Defense Minister sinama ki mathau yamna sili ma special military operation satharibani maramaduna media gi activity edu leiti haina Kremlin gi spokesperson oiriba
Dmitryna फोंदोरक्ली माक हंदकी मतम खरा असिदा मिमांगदा थोलकपु उखिद्रबनी अमसुम सोइगुना पुतिन अमदी रशियन मिलिटरी काउंसिल न यूक्रेन सथरिबा मिलिटरी ऑपरेशन सिगी मतंगदा अनौबु इ पाउसिंग अदु पीरिबनी सोहाइदी रशिया की इंटरनल अफेयर्स मिनिस्टर की एडवाइजर ओइरिबा गेरा सिंकोन हाकिबदा पुतिन की वरी सनखिबा मतमदा यूक्रेन सथरिबा लान सिदा मपुंग फाना मैथीरे हाइबगी वाफम अमदा ngang saknaba tawkhibadagi maru oina heart attack adu torokhiba oigani hari hauji hauji sargai military clinical hospital amada rehabilitation tawri haidi haina su pausna phongdorakli adu hauji ko inadi myam paus matang sa lusijarage amasum pathok saki du soikhib lan ki yaurs myam ngak pigani matam matam gi ba maru bi pausin chu myam dale palaitan update pijarake and thank you.